Set Pachaba Romda, Wangang Lapase, Caroline Quiding a Salvani. Angang Yoke, Leishna, Mid Ona Watodana, Gangsilla Podidi, Caroline so, Chinglauki than a Changsilaga, Leisnada could hang it over. Nakandagi police samana, Pakivan Hanvani. Other Carolina wow in Harry. Perry, Nambubi, Makumbarang Kangabinu Piamana, I wonder to mind Hiviabra. Firol Hibise, Isaga Bambani. Sitting but channing by Hibise, you will give Maning Tamba at the garden. Nambubi, Tutlabinu Piamana, I wonder to know Kalagate and Ambiamanadi. Can I check her? Lupado, go to Magani, I know watch up Sanahal no see. Mapuru begin Maramda, Hiraklaba to the day, there's not a thing socket in a kumlay. Madi, Tabagate of a minute. No one baga, Matau sat in a chin minina, Matau toki. Masangam Davani, Other Pawa, Tabagnaya de head on a chakriβani. No a Kuigumba, medium netting. Nang hanging libido, I wanted them high. Is Nangayoidana, Namunda, Ayua, Hidoribunipia. Lupado, Ayinopani. Aduna Yum Sisu, Ayum Tari. Masidiki, I see the leg of the ribbon. Carolina, Tabung Midu on Silaga, Yam Sitaway and Harry. Hi, I give what Jaysa, Manunga Tangzil. I give Kakadino, a Masilo. Aduda, I give what Jason Satamo. Lupido, Mana Hibido Tog the Vida, lived in Dumley. Carolina sound a lorry. Nang, I know Sitado and another. Maung yam ta select about the Lagliba police scheme a cook to Noina, Wangali. Amuktangaiko, Tamna Wari Sassi. Si Hariga, Leishnado on selectuna, Tamna Hibahori. Sumain Dobani, Court key, Jepuduna Laklabanina, Maboy Quina, Tindayada Badaki, Tilapani. Divorce dog Ribanina, legally, Maxi, Yaman Ginupiori. I go Suasi, the singer, Japtok Janindi. Aduna Somna. Yamranbo amutang Kobiraga. Karino Habidum Haineraga, in the Chingadum, Lucian Minese Hizaning. Leisnado, Police Nahira Club to the day, Lim Thorakli. ID, Toidopa Kandi, Tamolak Lagadum, Karino Habidu Yang Sereni, Gaukrabani, Yogi Oraklani. Leisnado, Tabagnomba, Mani to the Hane. Ne, Mayamgi, Janum Tarang Tobio. Adudi maya tamolak pangai biro. Chadiya zarani. Officer duna kumlakpani. Yam ingna chikna Leishnana mai thongda asauba nungaitaba machit amok pawbu uttana. Othokna selemna wasing nunganglamlaga changkhibado mayamgi angak poiri. Atu poirabadi soidana samfoinaduna khatnaba achauba ma thokpa haibasi soidrabani. Adumaknaso police sing salakpani. Caroline Fauba, Leishnagi Mong Duda, Mana Togi Kalagalagli Badugadi, Pumone Onabaduda, Bitkangan Hali. Police Constable Anikakti, Karathavlamna, Tolaktuna, Yaratangang Lagawari Sari. Nupini Natori Saptasak, Lakadori Bamadu, Motona nothing, Machari the Ritorisi. Atopa Amaduna Mo Kumlay. Nupisi, I never Samuna Kangunupini. I could wait again. Mana the day say Kya Kangamoy. Beragi Nupinimi. Lekai de Moise, a parcel, Krapaibagi, Jinkya, it took to another so Manung the day, where you know I never poke much I never believe. Nupamas and Kangravani. Tiny long Lavatung, Tama Pavachikanda, Mayum the Malakrabani. Nupas in the loom, one with the Yauraga, Hanna Yang Rehabragain. Eh, very you know today. Whole woman to the Nupa to Pomaga, Nuxiwari Chiktanarambado, Yamran of Habu Ramali. Adudum Lan Taraga, Hanna Yang Ramal. Zazaniko Sumba Lan Badikandi, Adubo Mina, Nikun Gong Kiko. Adubudi, Nuxisitan Unaling Bahuna Dida. Siri, Jali Mo, Matosi, Uridana, Mueva Gimagun, Mapantungi Satamna, Leapaya de Kaina Hinabado, Madugi Wado, Wibia Natiko. Sada yang kaiti adum khangbani orisi kya na tai mi cha sabni manreda ai gi oinani khangdebo yengla sinupa ngasai ada hainabada divorce ana nupa sina thaki ba leire nupi sina yada tuna leibani haiba maso haifeti tare lakpula ba kenu tore
ꯌꯥꯏꯃꯔꯟꯕꯨꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯥꯏꯃꯔꯟꯗꯣ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯒꯥꯔꯤꯁꯤꯡꯗꯣ ꯄꯔꯦꯡ ꯄꯔꯦꯡ ꯊꯧꯖꯤꯜꯂꯛꯂꯦ ꯒꯥꯔꯤꯁꯤꯡꯗꯣ ꯐꯥꯒꯤꯒꯤ ꯒꯥꯔꯤꯁꯤꯡ ꯑꯃꯠꯇ ꯅꯠꯇꯦ ꯎꯕꯗ ꯊꯨꯛ ꯍꯦꯛꯇ ꯂꯥꯎꯏ ꯑꯇꯩ ꯑꯇꯩꯗꯤ ꯑꯔꯥꯏꯕꯅꯤ ꯀꯦꯔꯣꯂꯤꯟꯗꯣ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥꯗ ꯍꯧꯒꯠꯈꯤꯕ ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯍꯧꯗ꯭ꯔꯦ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯔ ꯉꯔꯥꯡ ꯂꯥꯛꯂꯝꯕꯗꯨꯗꯗꯤ ꯊꯣꯏꯅ ꯑꯁꯤꯒꯨꯝꯕꯒꯁꯤ ꯎꯗꯕꯅꯤꯅ ꯍꯥꯃꯨ ꯍꯥꯃꯨ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗꯗꯤ ꯀꯦꯔꯣꯂꯤꯟꯗꯣ ꯇꯔꯪ-ꯑꯃꯩ ꯆꯠꯈ꯭ꯔꯦ ꯖꯥꯇꯤ ꯁꯨꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯅꯤ ꯌꯥꯏꯃꯔꯟꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯗꯣ ꯌꯥꯏꯃꯔꯟ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯂꯥꯎꯅ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤ ꯂꯩꯔꯦ ꯑꯣꯐꯤꯁꯔ ꯄꯨꯂꯤꯁꯁꯤꯡꯗꯨꯁꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯈꯠꯈ꯭ꯔꯦ ꯑꯣꯐꯤꯁꯔꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯥꯏꯃꯔꯟꯒ ꯈꯨꯠ ꯁꯣꯛꯅꯗꯨꯅ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯅ ꯈꯨꯝꯂꯛꯂꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯗꯦ ꯇꯧꯔꯤꯁꯦ ꯌꯥꯏꯃꯔꯟ ꯌꯥꯏꯃꯔꯟ ꯑꯣꯏꯅ ꯐꯠ ꯁꯝꯖꯤꯜꯂꯛꯏ ꯑꯣꯍꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯑꯁꯤꯒꯤꯔꯥ ꯑꯍꯣꯏ ꯃꯥꯅꯤ ꯁꯤꯗ ꯂꯩꯅꯤ ꯍꯥꯏꯔꯤ ꯑꯣꯀꯦ ꯃꯌꯥꯝ ꯍꯟꯕꯤꯔꯣ ꯊꯣꯏꯗꯣꯛꯅ ꯃꯊꯥ ꯁꯥꯕꯤꯔꯅꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯍꯦꯟꯗꯜ ꯇꯧꯔꯒꯦ ꯑꯗꯨꯗ ꯂꯩꯅꯤꯅ ꯂꯥꯛꯂꯕꯅꯤꯅ ꯂꯩꯍꯟꯗꯕꯗꯨꯃꯛꯁꯨ ꯀꯣꯔꯠꯀꯤ ꯂꯀꯛ ꯇꯧꯅ ꯄꯨꯂꯤꯁꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯏꯃꯔꯟꯅ ꯁꯝꯖꯤꯜꯂꯛꯂꯦ ꯑꯣꯀꯦ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ ꯑꯣꯐꯤꯁꯔ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯂꯣ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯏꯟꯖꯔꯒꯦ ꯑꯀꯥꯏꯕ ꯑꯃꯗ ꯑꯩ ꯇꯧꯔꯛꯑꯣꯏ ꯌꯥꯏꯃꯔꯟꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯀꯥꯟꯗꯗ ꯄꯨꯂꯤꯁꯁꯤꯡꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯀꯦꯔꯣꯂꯤꯟꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯛꯄ ꯍꯟꯊꯔꯛꯇ꯭ꯔꯤ ꯄꯨꯂꯤꯁꯁꯤꯡ ꯌꯨꯝꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯗ ꯌꯥꯏꯃꯔꯟꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯥꯎꯔꯤ ꯅꯣꯏ ꯉꯥꯏꯍꯥꯛꯁꯤꯗ ꯑꯗꯨꯝ ꯉꯥꯏꯔꯣ ꯑꯩ ꯆꯪꯂꯨꯈꯤꯒꯦ ꯅꯇꯩꯃꯕꯦꯝꯃꯁꯨ ꯑꯃꯨꯛꯇꯪ ꯎꯅꯔꯛꯈꯤꯒꯦ ꯐꯅꯤ ꯗꯥꯏꯔꯦꯛ ꯃꯌꯥꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯄꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯗꯨꯗ ꯀꯦꯔꯣꯂꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯌꯥꯏꯃꯔꯟ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤ ꯀꯦꯔꯣꯂꯤꯟꯗꯣ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨꯗ ꯌꯥꯏꯃꯔꯟꯕꯨ ꯈꯝꯂꯛꯏ ꯀꯩꯅꯣ ꯑꯩ ꯅꯪꯒ ꯋꯥ ꯉꯥꯡꯅꯒꯦ ꯉꯥꯏꯔꯤꯕꯅꯤ ꯌꯥꯏꯃꯔꯟꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯣꯟꯁꯤꯜꯂꯛꯏ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯀꯦꯔꯣꯂꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯀꯥꯅꯨ ꯐꯖꯅ ꯁꯦꯝꯍꯜꯂꯣ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯊꯥꯡꯖꯤꯜꯍꯜꯂꯣ ꯌꯥꯏꯃꯔꯟꯗꯣ ꯇꯥꯕꯗꯃꯛ ꯇꯥꯔꯒ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯀꯦꯔꯣꯂꯤꯟꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯝꯂꯛꯏ ꯅꯪꯅ ꯃꯨꯛꯆꯔꯤꯗꯨꯕꯨ ꯀꯅꯥꯗꯅꯣ ꯁꯦꯜ ꯈꯔꯗꯣ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯂꯧꯕꯒꯤ ꯋꯦ ꯄꯥꯏꯔꯒ ꯅꯪꯒ ꯈꯥꯏꯒꯠꯂꯤꯗꯤ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯉꯝꯒꯅꯤ ꯃꯥ ꯂꯩꯇꯕ ꯇꯥꯔꯗꯤ ꯃꯥꯒꯤ ꯃꯔꯜꯁꯨ ꯂꯣꯏꯅ ꯄꯨꯈꯤ ꯇꯥꯕꯅꯤ ꯃꯥꯅ ꯉꯥꯡꯂꯤꯗꯣ ꯈꯨꯝꯗꯕꯤꯗ ꯌꯥꯏꯃꯔꯟꯅ ꯂꯥꯎꯔꯛꯏ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯒꯦꯁ ꯔꯨꯝꯗ ꯊꯥꯡꯖꯜꯂꯣ ꯑꯗꯨꯒ ꯇꯞꯊꯔꯒ ꯀꯦꯔꯣꯂꯤꯟꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯈꯨꯝꯂꯛꯏ ꯀꯔꯤ ꯅꯨꯃꯤꯠ ꯐꯥꯎ ꯂꯩꯅꯤꯡꯉꯦ ꯂꯩꯔꯣ ꯌꯨꯝ ꯀꯃꯥꯏꯅ ꯄꯥꯜꯂꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯇꯝꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯅꯪꯅ ꯃꯨꯛꯂꯤꯕꯗꯣ ꯑꯗꯨꯝ ꯃꯇꯣꯝꯇ ꯇꯦꯛꯂꯛꯀꯅꯤ ꯃꯔꯝꯗꯤ ꯀꯣꯔꯠꯇꯒꯤ ꯌꯥꯝ ꯊꯨꯅ ꯗꯥꯏꯚꯣꯔꯁꯀꯤ ꯆꯦ ꯅꯈꯨꯠꯇ ꯂꯥꯛꯂꯅꯤ ꯍꯟꯗꯛꯇꯤ ꯁꯥꯏꯟ ꯇꯧꯗꯕꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯆꯦꯟꯕ ꯌꯥꯕ ꯑꯣꯏꯔꯔꯣꯏ ꯁꯤꯒꯤ ꯃꯈꯥꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯦꯀꯦꯟ ꯑꯃ ꯐꯥꯎ ꯂꯦꯞꯂꯝꯗ꯭ꯔꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯀꯦꯔꯣꯂꯤꯟꯗꯗꯤ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯒꯦꯁ ꯔꯨꯝꯗ ꯊꯝꯖꯔꯝꯂꯒꯦ ꯇꯨꯡ ꯏꯟꯕꯤꯔꯣ ꯀꯦꯔꯣꯂꯤꯟꯁꯨ ꯋꯥ ꯉꯥꯡꯗꯕꯤꯗ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯦ ꯌꯥꯏꯃꯔꯟꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯂꯩꯁꯅꯥꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯎꯪꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯃꯔꯟ ꯆꯪꯂꯛꯄꯗꯨꯗ ꯄꯨꯡꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯂꯩꯍꯧꯔꯤꯕꯣ ꯌꯥꯏꯃꯔꯟꯗꯤ ꯂꯩꯁꯅꯥ ꯎꯕꯗ ꯑꯗꯨꯝ ꯃꯣꯃꯣꯟ ꯅꯣꯛꯊꯣꯔꯛꯂꯤ ꯂꯩꯍꯧꯔꯤ ꯂꯩꯅꯤ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯂꯩꯍꯟꯗꯣꯏꯔꯣ ꯍꯥꯏꯁꯦ ꯂꯩꯁꯅꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤꯗ ꯌꯥꯏꯃꯔꯟꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯤꯕ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯂꯒ ꯂꯩꯁꯅꯥꯗ ꯁꯤꯖꯤꯟꯕꯤꯔꯛꯂꯤ ꯉꯁꯤ ꯑꯩꯒꯤ ꯖ꯭ꯋꯦꯂꯔꯤ ꯁꯣꯔꯨꯝꯗꯨꯗ ꯀꯔꯤꯅꯣꯝꯃ ꯍꯥꯏꯅꯒꯦꯅ ꯆꯪꯂꯨꯕꯅꯤ ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯃꯤꯠꯇ ꯅꯪꯒꯤ ꯈꯨꯠꯁꯥꯗꯣ ꯎꯔꯛꯂꯕ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤ ꯂꯩꯁꯅꯥꯗꯤ ꯌꯥꯏꯃꯔꯟꯒꯤ ꯖ꯭ꯋꯦꯂꯔꯤ ꯁꯣꯔꯨꯝ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯌꯥꯏꯃꯔꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯁꯤ ꯃꯉꯛ ꯁꯝ ꯏꯜꯂꯒ ꯑꯩꯅ ꯇꯥꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯇꯧꯔꯣꯏ
ꯑꯩ ꯃꯉꯣꯟꯗ ꯄꯔꯥ ꯑꯆꯧꯕ ꯑꯃꯈꯛ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯒꯤ ꯄꯔꯥꯗꯣ ꯃꯍꯥꯛ ꯑꯩꯅ ꯆꯤꯝꯐꯥ ꯄꯨꯍꯟꯒꯅꯤ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯁꯅꯨ, ꯀꯩꯁꯨ ꯈꯟꯒꯅꯨ, ꯌꯨꯝꯁꯦ ꯅꯪꯒꯤꯅꯤ꯫ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ, ꯑꯩꯒ ꯃꯥꯒꯗꯪ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯩ ꯉꯝꯃꯣꯏ, ꯇꯥꯃꯣꯅ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ, ꯑꯍꯤꯡꯗ ꯍꯜꯂꯛꯑꯅꯤ꯫ 이마다 ꯑꯩꯅ ꯄꯥꯎ ꯉꯁꯥꯏꯅ ꯄꯤꯈ꯭ꯔꯕꯅꯤ, 이마 ꯍꯣꯏ ꯁꯤꯗ ꯂꯣꯏꯅ ꯂꯥꯛꯂꯗꯕꯅꯤ, ꯃꯌꯥꯝꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯣ꯫ ꯑꯁꯦꯡꯕꯒꯤ ꯍꯥꯏꯈ꯭ꯔꯕꯣ? ꯂꯩꯁꯅꯥꯅ ꯈꯖꯤꯛ ꯍꯔꯥꯎꯖꯗꯨꯅ ꯍꯪꯖꯔꯛꯄꯅꯤ꯫ ꯌꯥꯏꯃꯔꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ, ꯍꯥꯏꯈ꯭ꯔꯕꯅꯤ, ꯂꯥꯛꯑꯅꯤ, ꯌꯧꯕꯨ ꯌꯧꯁꯤꯜꯂꯛꯑꯅꯤ꯫ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯨꯗ ꯌꯦꯡꯅꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯛꯂꯦ꯫ ꯑꯃꯅ ꯑꯃꯕꯨ ꯅꯛꯅ ꯆꯤꯡꯁꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯇꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯅꯤꯃꯛ ꯃꯁꯤ ꯉꯝꯗꯦ꯫ ꯌꯥꯏꯃꯔꯟꯁꯨ ꯐꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯍꯥꯛꯅ ꯅꯛꯁꯤꯜꯂꯨꯕꯗ ꯂꯩꯁꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯀꯔꯤ ꯈꯟꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯤ ꯑꯗꯨꯃꯛ ꯃꯁꯥꯗ ꯌꯥꯎꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒꯤ ꯃꯇꯤꯛ ꯂꯩꯁꯅꯥꯁꯨ ꯌꯥꯏꯃꯔꯟꯁꯤꯗ ꯏꯀꯥꯏꯕꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯌꯥꯏꯃꯔꯟꯅ ꯄꯨꯝꯅꯃꯛ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯄꯥꯏꯈꯠꯂꯛꯂꯒ ꯈꯔ ꯈꯖꯤꯛ ꯂꯩꯁꯅꯥꯕꯨ ꯃꯥꯒꯤ ꯅꯥꯛꯇ ꯅꯛꯁꯤꯟꯍꯜꯂꯛꯏ꯫ ꯂꯩꯁꯅꯥꯗꯣ ꯑꯗꯨ ꯍꯦꯛ ꯇꯧꯔꯨꯕꯗꯒꯤ ꯃꯃꯥꯏꯗꯣ ꯎꯔꯨꯔꯨ ꯂꯩꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯃꯥꯏꯗꯣ ꯌꯥꯏꯃꯔꯟꯅ ꯇꯞꯅ ꯐꯥꯈ꯭ꯔꯦ, ꯑꯗꯨꯒ ꯁꯥꯏꯗꯣ ꯍꯥꯏꯐꯦꯠ ꯈꯣꯡꯒꯠꯆꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯆꯤꯅꯤꯃꯨꯛ ꯉꯥꯡꯈꯩ ꯈꯪꯖꯔꯤꯕ ꯇꯟꯖꯥꯗꯅꯤ ꯃꯄꯥꯟꯗꯒꯤ ꯀꯟꯅ ꯀꯟꯅ ꯈꯪꯒꯧ ꯀꯧꯔꯛꯂꯦ꯫ ꯑꯆꯧꯕ, ꯑꯆꯧꯕ, ꯇꯥꯕ꯭ꯔꯥ? ꯃꯃꯥꯒꯤ ꯃꯈꯣꯜꯅꯤ꯫ ꯂꯩꯁꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯑꯗꯨꯝ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯁꯨ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯔꯛꯏ, ꯑꯗꯨꯒ ꯁꯣꯜꯂꯛꯏ꯫ ꯁꯤꯗꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯤ ꯌꯥꯝꯅ ꯂꯩꯕꯁꯦ ꯄꯥꯝꯗ꯭ꯔꯤꯁꯦ, ꯇꯥꯟ ꯀꯥꯏꯕ ꯍꯥꯏꯗꯨ ꯀꯧꯏ ꯃꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯏꯄꯥꯡꯒꯜ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒ ꯆꯪꯁꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯗꯨꯒ ꯄꯦꯜꯂꯕꯅꯦ ꯑꯣꯏꯕ꯫ ꯁꯤ ꯁꯣꯟꯅ ꯁꯣꯟꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯨꯔꯦ꯫ ꯃꯆꯥ ꯎꯕꯒ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯍꯣꯏ ꯂꯥꯛꯂꯦ, ꯌꯨꯝꯗꯣ ꯅꯣꯏ ꯆꯦꯆꯥ ꯀꯧꯔꯒ ꯊꯅꯝꯂꯦ, ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯁꯤꯗ ꯂꯩꯇꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯁꯨ ꯅꯛꯄꯗꯨꯗ ꯃꯇꯝ ꯈꯔ ꯅꯤꯡꯊꯤꯅ ꯂꯩꯖꯔꯅꯤ꯫ ꯆꯦꯆꯥ ꯍꯥꯏꯔꯤꯕꯁꯦ ꯃꯃꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯌꯥꯏꯅꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯄꯅꯤ, ꯂꯨꯍꯣꯡꯕꯁꯨ ꯁꯣꯝꯗꯒꯤ ꯍꯣꯡꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯌꯨꯝꯗꯨꯗ ꯃꯉꯣꯟꯗ ꯑꯗꯨꯝ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯌꯥꯏꯃꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯂꯩꯍꯜꯂꯧꯁꯤꯔꯥ ꯈꯟꯕꯗ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯅꯕꯗꯒꯤ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯌꯣꯝꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯐꯔꯦ ꯏꯃꯥ, ꯃꯌꯥꯝ ꯂꯥꯡꯂꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯣ, ꯑꯩꯁꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯍꯟꯗꯛꯁꯤ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯣꯛꯂꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯕꯨꯗꯤ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯎ꯫ ꯌꯥꯏꯃꯔꯟꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯃꯃꯥꯅ ꯍꯪꯂꯛꯏ, ꯀꯗꯥꯏꯅꯣ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯗꯤ? ꯌꯥꯏꯃꯔꯟꯗ ꯈꯨꯝꯂꯛꯇ꯭ꯔꯦ, ꯒꯦꯁ ꯔꯨꯝ ꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯦꯔꯣꯂꯤꯟꯗꯨ ꯃꯌꯨꯝꯒ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯀꯩꯅꯣ, ꯅꯣꯏ ꯃꯌꯥꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯕ? ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯗꯦ, ꯃꯃꯥꯅ ꯉꯁꯤꯗꯤ ꯉꯥꯡꯊꯣꯛꯇꯅ ꯉꯥꯡꯂꯛꯂꯦ꯫ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ, ꯅꯪꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯈꯣꯟ ꯀꯟꯗꯕꯁꯤ ꯅꯪ ꯀꯤꯕꯒꯤ ꯅꯠꯇꯦ, ꯏꯆꯥꯒꯨꯝꯕꯅꯤ, ꯑꯉꯥꯡꯅꯤ, ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯄꯪꯕꯅꯤ ꯈꯟꯗꯣꯛꯄꯒꯤꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤꯁꯤꯗꯤ ꯃꯗꯨ ꯅꯠꯇ꯭ꯔꯦ, ꯅꯪ ꯄꯪꯕ ꯅꯠꯇꯦ, ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯏꯆꯥꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯄꯨꯟꯁꯤꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕꯗꯤ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯏꯃꯥꯅ ꯌꯥꯗꯦ꯫ ꯀꯦꯔꯣꯂꯤꯟꯅ ꯀꯔꯤꯝ ꯀꯊꯥꯏꯅꯔꯛꯏ꯫ ꯑꯦ, ꯍꯅꯨꯕꯤ ꯅꯪꯅ ꯌꯥꯕ ꯌꯥꯗꯕꯅ ꯀꯔꯤꯃꯨꯛ ꯇꯧꯗꯣꯏꯕ ꯑꯩꯉꯣꯟꯗ? ꯍꯥꯏ, ꯅꯆꯤꯟ ꯅꯌꯥꯗꯣ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯨꯅꯦ ꯅꯪꯕꯣ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯅꯕ ꯍꯥꯏꯗꯅ ꯄꯨꯁꯤꯟꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯗꯁꯥ ꯄꯨꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯅꯃꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯄꯨꯡꯀꯥꯏ ꯀꯥꯏ, ꯏꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯅ ꯃꯑꯣꯡ ꯑꯃ ꯇꯧꯈꯤꯕꯗ ꯃꯌꯥꯝꯕꯗ ꯉꯥꯎꯖꯔꯝꯕ ꯃꯅꯥꯎꯁꯤꯡꯁꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯀꯅꯥꯒꯤꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯟꯗꯛ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯈꯔ ꯈꯖꯤꯛ ꯏꯪꯊꯔꯛꯄꯒꯤ ꯃꯃꯤ ꯎꯕꯒ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯩ ꯁꯨꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯧꯒꯅꯨ ꯇꯧꯒꯅꯨ ꯅꯨꯄꯤ ꯃꯆꯥ, ꯑꯍꯜ ꯑꯃ ꯑꯣꯏꯅ ꯅꯃꯥ ꯑꯃ ꯑꯣꯏꯅ
ꯑꯩꯅ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯥꯛꯍꯧꯔꯤꯕꯁꯤꯅꯤ ꯅꯪꯅ ꯁꯨꯅꯕ ꯍꯣꯠꯅꯔꯤꯕ ꯃꯩ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯣꯟꯈꯠꯂꯛꯇꯨꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯆꯥꯛꯀꯅꯤ ꯃꯗꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯇꯧꯔꯕꯗꯤ ꯅꯪ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯋꯥꯒꯅꯤ ꯅꯪꯅ ꯇꯁꯦꯡꯅꯃꯛ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯌꯥꯏꯐꯃꯤꯟꯅꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯈꯟꯊꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯣ ꯃꯗꯨ ꯅꯠꯇꯦ ꯅꯪꯒꯤꯗꯨꯗꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯡꯃꯤꯟꯅꯒꯦ ꯈꯜꯂꯒ ꯂꯥꯛꯄ ꯃꯇꯧꯅꯤ ꯇꯧꯒꯅꯨ ꯏꯃꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯇꯧꯒꯅꯨ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯟꯊꯗꯒꯩ ꯀꯦꯔꯣꯂꯤꯟꯗ ꯃꯆꯤꯟ ꯈꯨꯝꯂꯩ ꯅꯋꯥ ꯂꯧꯗꯦ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯁꯤꯕ ꯉꯥꯏꯔꯗꯕ ꯅꯣꯏꯅ ꯋꯥ ꯉꯥꯡꯕ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯅꯤ ꯀꯨꯁꯤꯅꯤ ꯂꯩꯅꯤꯡꯉ ꯂꯩꯅꯤ ꯂꯩꯅꯤꯡꯗ ꯇꯣꯛꯅꯤ ꯈꯪꯉꯕ ꯍꯥꯏ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯅꯪ ꯑꯗꯨꯝ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯂꯥꯎꯔꯛꯄꯅꯤ ꯀꯦꯔꯣꯂꯤꯟꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯇꯨꯡꯗꯒꯤ ꯈꯨꯝꯂꯛꯂꯤ ꯈꯣꯟꯗꯣ ꯈꯤꯇꯪ ꯀꯟꯗ꯭ꯔꯥ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯆꯤꯡꯈꯩ ꯂꯥꯛꯄꯗꯣ ꯃꯃꯤꯠ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯔꯥꯖꯦꯟ ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯃꯥꯏ ꯂꯣꯏꯅ ꯂꯩꯊꯣꯛꯅꯗꯨꯅ ꯌꯦꯡꯂꯛꯏ ꯃꯥꯅꯤ ꯔꯥꯖꯦꯟꯅꯤ ꯀꯦꯔꯣꯂꯤꯟꯒꯤ ꯃꯄꯥ ꯔꯥꯖꯦꯟꯅꯤ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯄ꯭ꯂꯥꯟ ꯌꯧꯈ꯭ꯔꯕꯅꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯀꯦꯔꯣꯂꯤꯟꯅ ꯆꯪꯈꯤꯕ ꯇꯥꯔꯕꯗꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯆꯄꯣꯇꯤ ꯁꯥꯕ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯅ ꯈꯟꯅꯈ꯭ꯔꯕ ꯄ꯭ꯂꯥꯟꯅꯤ ꯔꯥꯖꯦꯟꯅ ꯅꯣꯡꯃꯤ ꯇꯧꯔꯒ ꯏꯆꯥꯅ ꯃꯇꯝ ꯈꯔ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯣꯏꯁꯤꯟꯕ ꯆꯠꯂꯤꯉꯩ ꯅꯣꯏꯗꯤ ꯊꯕꯛ ꯈꯨꯃꯥꯡ ꯌꯥꯝ ꯆꯥꯎꯁꯤꯜꯂꯝꯂꯦꯅꯦ ꯍꯥꯏꯔꯤꯁꯦ ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯈꯠꯂꯕ ꯃꯥꯜꯂꯤ ꯁꯤꯒꯤ ꯌꯨꯝꯁꯤ ꯀꯅꯥꯒꯤꯅꯣ ꯅꯆꯥꯅꯨꯄꯥꯗꯨꯒꯤꯔꯣ ꯅꯥꯜꯂꯤ ꯐꯖꯩ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯕ ꯃꯥꯜꯂꯤ ꯁꯤ ꯑꯣꯏꯔꯗꯤ ꯏꯆꯥꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯔꯅꯤꯗꯅ ꯅꯠꯇ꯭ꯔꯥ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯗꯨꯗ ꯌꯥꯝ ꯊꯥꯖꯗꯅ ꯂꯩꯁꯅꯥꯅ ꯂꯥꯎꯔꯛꯂꯤ ꯍꯥꯏ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯌꯨꯝꯁꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯧꯅ ꯅꯣꯏꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡ ꯇꯝꯅ ꯍꯦꯛ ꯊꯥꯖꯤꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯁꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯊꯕꯛ ꯊꯥꯗꯠꯄ ꯇꯥꯔꯦ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯂꯩꯁꯅꯥꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯦ ꯌꯥꯏꯃꯔꯅ ꯑꯉꯥꯡ ꯑꯃꯅꯤꯁꯨ ꯏꯃꯔꯖꯦꯟꯁꯤꯒꯤ ꯊꯝꯂꯝꯕꯅꯤ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯔꯥꯖꯦꯟꯅ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯉꯛꯅ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯅ ꯍꯥꯏꯔꯤ ꯏꯁ ꯀꯅꯥꯅꯣ ꯋꯥ ꯌꯥꯝ ꯆꯥꯎꯅ ꯉꯥꯡꯉꯤꯗ ꯃꯅꯤꯡꯗ ꯂꯩꯔꯝꯕ ꯂꯩꯁꯅꯥꯗꯣ ꯃꯥꯡꯗ ꯆꯠꯈꯠꯂꯛꯂꯦ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯨꯟꯁꯤꯜꯂꯒ ꯔꯥꯖꯦꯟꯒꯤ ꯃꯥꯡꯗ ꯆꯞ ꯆꯥꯅ ꯃꯤꯠ ꯌꯦꯡꯅꯔꯛꯂꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯇꯅ ꯈꯨꯝꯂꯛꯂꯦ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯒ ꯅꯪ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯆꯪꯂꯛꯄꯅꯣ ꯍꯦꯜꯂꯤꯕꯉꯣ ꯑꯩ ꯂꯩꯁꯅꯥ ꯇꯥꯃꯣꯒꯤ ꯅꯁꯅꯥ ꯌꯨꯝꯁꯤꯒꯤꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯁꯣꯝꯅ ꯂꯦꯞꯂꯤꯕꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗꯅꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯒꯨꯝꯂꯕ ꯑꯍꯜ ꯑꯅꯤꯁꯦ ꯑꯩꯒꯤ ꯕꯕꯥꯒ ꯏꯃꯥꯒꯅꯤ ꯇꯨꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯆꯥꯅꯨꯄꯤꯁꯤꯃꯗꯤ ꯌꯨꯝꯕꯥꯜꯂꯣꯟ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯊꯝꯕꯤꯒꯦ ꯇꯧꯕꯅꯤ ꯑꯍꯜꯒꯤꯗꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯅꯌꯥꯡꯂꯦꯟ ꯄꯥꯏꯔꯒ ꯏꯟꯗ꯭ꯔꯤꯉꯩ ꯌꯥꯝ ꯂꯦꯝꯅ ꯊꯣꯛꯄꯤꯍꯧꯔꯣ ꯅꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯅꯉꯣꯟꯗꯗꯤ ꯑꯩ ꯇꯧꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩ ꯃꯥꯒꯨꯝꯕꯤ ꯑꯃ ꯅꯠꯇꯦ ꯂꯦꯡꯊꯣꯛꯄꯤꯔꯣ ꯍꯦꯛ ꯇꯥꯕꯗ ꯆꯤꯡꯈꯩ ꯂꯥꯛꯄꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯁ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧꯅꯤꯗꯅ